ꯂꯩꯉꯥꯛꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯃꯇꯝ ꯌꯩꯊꯣꯛꯇ꯭ꯔꯕꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ JFD ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯦꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯛꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯑꯩꯈꯣꯏꯒꯤ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯤꯀꯣꯛ ꯊꯤꯈꯤꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯑꯆꯧꯕ ꯃꯥꯡꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯣꯖꯥ ꯑꯗꯣ ꯁꯥꯏ ꯃꯇꯥꯡꯁꯤꯗꯁꯨ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅꯒꯗꯤ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯥꯏꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯦꯕ ꯂꯩꯄꯥꯛ ꯑꯃ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯄꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨ ꯗꯤꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯗꯨ ꯊꯤꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯥꯏꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃꯅꯦꯕ ꯃꯁꯤ ꯂꯩꯄꯥꯛꯁꯤꯗ ꯆꯠꯅꯔꯤꯕ ꯑꯥꯏꯟꯒꯤ ꯃꯈꯥꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯅꯦꯕ ꯃꯁꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯅꯦꯕ ꯇꯧꯁꯨ ꯇꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯀꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇꯁꯨ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯤꯁꯤꯡ ꯆꯪꯉꯒ ꯂꯩꯕ ꯍꯥꯏꯁꯦ ꯀꯅꯥꯝꯇꯅ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏꯕ ꯁꯤ ꯈꯟꯗꯣꯛꯄ ꯍꯥꯏꯁꯦ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯂꯩꯉꯥꯛꯁꯤꯅ ꯔꯨꯜ ꯑꯣꯐ ꯂꯣꯒ ꯃꯔꯤ ꯂꯩꯅꯅ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯂꯩꯉꯥꯛꯁꯤꯅ ꯄꯥꯏꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯒꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯑꯃ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯇꯥꯡꯀꯛ ꯑꯃꯈꯛꯅꯦꯕ ꯁꯤꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯈꯔ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯔꯦ ꯀꯅꯥ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤꯗ ꯑꯣꯏꯁꯅꯨ ꯃꯩꯇꯩꯒꯤꯗ ꯑꯣꯏꯁꯅꯨ ꯑꯣꯔ ꯅꯥꯒꯥꯒꯤꯗ ꯑꯣꯏꯁꯅꯨ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯄꯥꯉꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯕꯨ ꯑꯣꯏꯁꯅꯨ ꯃꯗꯨ ꯀꯥꯡꯂꯨꯞꯀꯤ ꯈꯦꯠꯅꯕ ꯊꯤꯗꯅ ꯁ꯭ꯇꯦꯠ ꯑꯦꯖ ꯑ ꯍꯣꯜ सिगा मरी लेनबा अखोई होइबा कमन इशू अमनेबा कमन इंटरेस्ट अमनेबा मसे मसेसिदा अखोइना कनागुमा कांगलुप अमदा अखोइगी कुकीदा खुथिनबा नत्रगना नगादा खुथिनबा मैतेदा खुथिनबा पांगदा खुथिनबा सुमाइना सिगी वाखलोल लोमददी आई मसिगी मतंग सेसिदा चलहन्निंग दे मदु क्वेश्चन अमा kai पिजगे इलीगल माइग्रेंट न मैते मुखिदौरे का हाइबा सिगी नैरेटिव ता सागतबा movement se masisu koi aranba movement amani madu aranba wakhalon amani habse ai thamjage illegal migrant ki problem se maitai khaki problem nate manipur as a whole selai ba kalu punamak ki problem ne ba ko ana koi punamak ki oiba apunba unity movement ama koi mathau tai tawatabo matang se sida ina lakning musale koi lengak si magi minister sing sifau badako fazana akoi ri shuffle tawdri bako lengak sisu ma settle tawdri haiba tare fazana lengak tu budi lai lagasu kaigomba thabak khara tawnana bagi mo mai gesture khara di ui ado tawdori ba thabak sing do karino karamba common minimum program ama karamba specific oiba program khara pakhat kadori bano haibu gi chapchaba pot amasu lengak sagi thorak pauji phawbudi udriye bako ado madugi preparation nama sem chabagi mong kharati ui sigi tangkak sesida akoina issue me hekta lengak sida thamjallaga ko akoi taha na akoi hekta movement tawni haibagi ko ado ma phirep lawba gumba haitare ne ko masisu akoi gi miyam na haitare ko akoi miyam na yeng koda khitang akoi taha manbra saisa kai gomba kai wakhalon leiba zatno samna taha ba haiba sigi wakhalon khara adui wakhalon khara fil tawningai oiba mata ama lakadra lakani haiba yuwa makti natte taha man bra haiba wakhalon ama lakadra adu afam dai thamjage ado tangai fadana akoi delimitation tawba matamda akoina just and fair delimitation nama tauna bagi tamakta ko akoigi state sida leriba akoigi population se masi yam phajana cleaning to ba se masi mathau ta ba thaba mani aduga ani subata
census tꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ basis ꯗ delimitation ꯇꯧꯍꯟꯕ ꯍꯥꯏꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯇꯧꯗꯧꯔꯤꯕ census ꯇꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯍꯟꯕ census ꯇꯨꯗ ꯑꯔꯥꯟꯕ population ꯌꯥꯎꯍꯟꯈꯤꯗꯅꯕ ꯆꯞ ꯆꯥꯕ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ clear ꯑꯣꯏꯕ policy ꯑꯃ ꯄꯥꯏꯈꯠꯍꯟꯕ ꯍꯥꯏꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯁꯤ state as a whole ꯑꯩꯈꯣꯏ community ꯈꯦꯅꯕ ꯊꯤꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯕ common interest ꯇ ꯃꯁꯤ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯃꯤꯟꯅꯕ ꯂꯩꯉꯥꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯩꯉꯥꯛꯁꯤꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯗꯨꯒꯤ ꯊꯕꯛꯁꯤꯡꯗꯣ timely ꯐꯖꯅ ꯆꯪꯁꯤꯟꯅꯅꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯁꯣꯏꯗꯅ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗꯅꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯧꯕꯤꯅꯤꯁ ꯏꯂꯤꯃꯦꯟꯁꯤꯡ ꯁꯦꯛꯇꯔꯤꯌꯟ ꯏꯂꯤꯃꯦꯟ ꯃꯌꯥꯝ ꯑꯃꯈꯛꯅꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯣꯂꯤꯇꯤꯛꯁ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯏꯂꯤꯒꯦꯜ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯗꯨꯗꯒꯤ ꯍꯦꯟꯅꯅꯦ ꯁꯥꯊꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯗꯨꯗꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯃ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯗꯨꯗꯩꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤ ꯌꯦꯡꯊꯤꯅꯍꯟꯗꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯏꯟꯁꯦꯠ ꯏꯟꯖꯦꯛ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏꯟꯁꯦꯠ ꯂꯩꯕ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯅꯤꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯇꯁꯜ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯈꯤꯑꯕꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯦꯇ꯭ꯔꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯄꯣꯏꯟ ꯐꯤꯡꯒꯔꯤꯡ ꯇꯧꯅꯕ ꯑꯩꯉꯣꯟꯗ ꯁꯣꯛꯇꯅꯕ ꯑꯩꯅ ꯗꯤꯐꯦꯟ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯈꯨꯠ ꯊꯤꯟꯕꯒꯤ ꯑꯃꯠꯇ ꯑꯗꯨ ꯅꯠꯇꯕ ꯁ꯭ꯇꯦꯠ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯂꯩꯉꯥꯛꯇ ꯆꯞ ꯆꯥꯅ ꯂꯩꯉꯥꯛꯅ ꯃꯁꯤ ꯏꯟꯇꯦꯛ ꯇꯧꯕꯤꯅ ꯄꯥꯏꯈꯠꯄꯤꯅꯅꯕ ꯑꯃꯗ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯤ ꯖꯦꯅ꯭ꯌꯨꯟ ꯑꯣꯏ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯂꯩꯉꯥꯛꯁꯤꯁꯨ ꯂꯥꯛꯄꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯃꯇꯝ ꯈꯤꯇꯪ ꯄꯤꯕꯤꯔꯒ ꯂꯩꯉꯥꯛꯀ ꯐꯖꯅ ꯐꯝꯃꯤꯟꯅꯕꯒꯤ ꯃꯇꯝꯒ ꯂꯧꯅꯔꯒ ꯃꯁꯤ ꯄꯣꯖꯤꯇꯤꯕꯂꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯑꯣꯕꯖꯥꯔꯕꯦꯁꯟ ꯊꯝꯖꯒꯦ ꯖꯂꯣꯏꯁꯜꯂꯛꯄꯒꯤꯁꯦ ꯑꯩꯈꯣꯏꯒꯤ